asisu Kuki minai ni Bangladesh ta kanna separate administration piu aina taluba Kuki minai ni ado Kuki khana kapagi video yengasi ko asigi matang da hayeng video phajana semage lekki chalo hela ka khunung diu ka gam kanam ding tia pang ho gel theina hethalo hela sumaya ding zo lu ho ei ho ka zomi thu sei Kuki thu sei mar thu sei hadong thu sei paita thu sei hetabal kishan tum na sei ho hi gal mili Kuki minai amasu mang khare pause yeng minersi kapi Kuki minai do paisa ka su utliye paisa da Kuki jingse loina ngauri hai ra kaino adu Kuki minai mangi basigi pause tarase ko Rauti gi lokachege Kuki militant ama mangkreye mamingna pasat Dubai son of L Hemkolen Dubai sei kontragator mapamna ti sabung pile cycle sub division Kangpokpi district ta gini hairi rocket bomb metei hatna ba Kuki singna kapakpa ado bomb do pokhai roi jadre pokhai dare Kuki na taw thabuk kari oidoino ado bomb du su isinao akhoi gi metei isinao athawa mayam na khunjale ado yengmina rasiko Kuki mayam da sa sandan nei ba dumaina Myanmar rom da aduga Bangladesh rom da nei ri base moi gi asugumba saram chat pa thabak khara tawba se asisina sa san dumaina moi bu nei bi bani aba aduga moina maitei da landarak na ngasi bom thadara ibado adu bom thadara ibase Kuki se kulen phangjarage aina baton tawrapagi tamakta moina maitei da landaba maitei da hat kena rocket bomb thadarak pane aba adu rocket bomb du su pokhai hawdare aduna akhoi maitei isinaw myam na khunjale ko aduga Kuki minai ma manghi bado adusu nongnini sigi manungda asum pumna tana leirame na soidana haira aniaba kaino moise sadagi olakpanina moi masen ma unaba yada bane aba atopa ga unaba di tokhro atopa ga nusinana leimina bagi wadi yam thak bai wadi ni moi masen ma unaba yada ba adugumba sani aba aduga asagi hanubadona kapido Kuki akhoi se asumaina refugee oina hauropagi punsini ko aduga senda ngaurubadagi ngasi awana punamakse thoklakpani ko aduga mana thado mar paiti su palli moi marundi khangjadare aduga Kuki hengai asumna sum punsi se loiba tare paisa khara da ngaurubagi haina Kuki sina siramdaigi ningjanga kappa video ne ba maron mari su khangdare aduna moina kaptori base kari gino paisa su utli moise ni bosu jam pha bane ba mingonde paisa mateng khara lausan ba machin thijal laga moigi otpi re nei bire haijan ba asomdana maitei da moina landa ba di lepta ba bikha ni rira paisa su utli kaino madi hairi ba pari mom channel sibu yengbiri ba mayam puno poi kai khumna jari ai chinaw mayam ngasi ai video thanga se khajang theng khare thabak ama chalu bagi hauji Kuki se Bangladesh ta aduki mati awaba phibam da lei aduga Myanmar rom da su asumaina moina hui sa san gi saja chalu banina moi da su adugi chapchabi mato muong se moi da amuka muritan lakpani aba moina mafam chalaga moina moigi separate moigi country ama piu separate administration moina pamba se sigi tamakta moi se mafam khuding da chalaga sahi ama ni na targa sahi mari dagi hena moi leiba ngam deba aduna ngasi mafam ne moi se tanhurakna ngauna leibadagi asagi Kuki hanubaduna su moigi aroi bagi oira mare Kuki ase sumaina loidro mare na kapira kaino aduna ngasi su Bangladesh ta Kuki ahum mama nauna Kuki militants ahum mama phai na su tai adugi chapchabi pawudi hayeng phajana khanga kana mathang da hapcharake video khara madi hapa yadre ado chinaw mayam ngasi gidi video se yam sangna nganga roige video se matang se ga loisanjarage ibudo pakhang mana yai phare kanglei pakna yai phare do Kuki noi kapi bado yam ka kap khigata ba watli ko hujikta hogala pata ngairi bani mathang kapak khidoi ni aduga noina maite hatke kana rocket bomb thadara ibado Kuki noina toba thabak se oide oide base asum ta bani ngarang rahan Delhi da tawba program dusu kadai dei minai khara khomjal laga aduga participate tawna adugi jo sengduga sengega mangega sengduga na tawnari mayam do aduga metei hat kena thadara iba rocket bomb dusu Kuki na tharakpa rocket bomb ni na sa panana Kuki dumaina masu minai dumaina tawre ba mathau mangam do phajana pangthok te ba pokhai ga da bomb dusu pokhai bi dare ba
कईगिनो मासे कुकी मखुत्ता जौरुबनिना कुकी की बोम निना मासु कुकी मखुत्ता पाइरुबनिना असागी कुकी मिनाईगी हुरानबगी मतौ मोंग तोबो थबकतो अदुना असागी रॉकेट बोम दुसु कुकी की लिचत साजत चटपगी वानिदा मैतै मरक्ता थादरकपा बोम दो पोखाइबिदरे दो मैतै की मतिक मकुनसे उरेदना बोम दो भावना मैतै दे की को कुकी नोइदी करिनो महिक मता कांग दो इनाकोंग दा लागा ngang ngang amok thabada anirak ka handabado adumaina cookie su tawriaba ado cookie noina tawba thabak se nokningi ko bom fit taw thanamba hengai maitai na phagat kani aduga maitai hat ke na tharak ko bom dusu pokhai roi ba yade aduga noigi hujik bangladesh romda myanmar romda yamna musla to libani ko aduga sai hanubaduna kapibado adumaina noi loi kapakada matam yaurabani ado cookie mayam hayeng asai noi gi mangi ba cookie do adu pumme adu sine leirame bagi pau pura lage ko bye bye cookie mayam ichinaw mayam video se wi yeng birba ichinaw mayam punan ke famda pari mom channel na video se ga soira yaw ke ba kya lere ga so ngak pi waina ikok no jari ngasi gi di loisan jarege section na leminasi ibdo pakang wana yai phare kanglei pak na yai phare